Manipur Top Trending News na tungan ba wala ba source hindi ko tsarga matamatangi oiba maru oiba ipausin patukon kanhan ngasigi maru oiba headline da kumja 1951 da base year oiraga NRC chana hanba yaroi harik liba singsi year huminati mitomni JFD NRC chana hanaba akan makhongchang changsilengai da mayai ka bachinjak chaba yon ba tobigano hausin singba ihobu na the hanba yaba thabak tobigano hairi mamal pi duna leirabasu consumer singi mai mudhandaba ngamdre imphal mayol da fawba ningthi jana changna mai mutle hairi Manipur gi sarkarna kuki taba mahum singda maitei sing chatpa yare hairagasu kangokpi lansaluba maitei ani kangokpi police na singmai PS ta kusina kre hairi Chief Minister na Assam Rifles ki top official singa mifam pangtuk tuna security ki pibam review to kre hairi ngasi maksu no NRC no celsius haiba protest kya mafum khudi makta tauri lepalite mafum kya da celsius ki mangwena NRC sana lu haibi kongjang kana sangsili national anthem saklingai da UP gi speaker thoki bagi wathok oire hairi pau santok na pijari ahan pau da kumja 1951 da base year oiraga NRC sana hanba yaroi harik liba sing asi yel hominate bitopni JFD NRC sana hanaba akan mokhongjang changsilingai da mayai ka bachinjak chaba yon ba tobigano hausin singba ihobu na thainaba tabak tobigano hairi Manipur da kumja 1951 da base year oiraga NRC sana hanba yaroi haina singi loop kharana public platform da thorak tuna nganglak iba asi makoi lamdam sigi asengba yel hominate mitopna ngangbo wada India government athajarga thabak torpasu yaroi hairasuna JFD na changsileba khong handok palaite pandam phangdiba fawbagi miyamga amata oina changsin minasi haina JFD gi secretary organization L Ratan na phungdorakrai amaronda kangkokpi lansaluba maitei ani kangkokpi police na singmai PS ta sinakrai hari latest paw ama oina Imphal West district ki aroi bangam kai oiliba singmai PS na koliba jurisdiction lanthok national highway number 2 Imphal Dimapur lambi paringda kangkokpi romda changsiluba maitei ani kangkokpi police na singmai police station da protun ako sinaram lehari paw si asina phangba report matung ina nga silungthil kung ohum rom tarpada kangkokpi district police ki team amana makoi ani bu singmai police station tamna poraklaga PS asida ko sinaram lehari kangkokpi police na sinaram mioi adugi maminga to makha lekai degi Tenshibam Vidyasagar sahi kunga nipan apokpa ti Abiram amasung Pongpal Khetri lekai degi Mangsa tabam Paikomba sahi kunga humdoi apokpa M Ranbir Kawi hari makoi ani bu kangkokpi district police na ko sinaram dagi singmai police na sinu midang pung kare ka makhairom tarpada makoi ani gi imung manung gi mioi sing kauraka amukhana ko sinakre hari hawdu asi matang da paw sesina singmai police da hanglubada makoi ani na kar amada singmai lanthok laga kangla to biromda changsilubani haina phungdoraki kari maram gi changsilubano haibadi chap chana khangba ngamdri panba yabadi me ahum 2023 dagi horkiba lal asigi kodong sa balorduna kangkokpi district headquarter da base toduna nauna linklakpa Committee on Tribal Unity koduna kuki jo tei CSO singa kusamnatuna national highway number 2 paringda makoi ga lal sonarik liba maitei sing chatok sin tawda ating bapirkibani jai hum hena purup asigi mioi singna highway asida security squad yawdan chatpa ngamlakta matung tha asigi nipanda kangkokpi district headquarter da pangthokpa thorom amada sarok yakiba chief minister Y Kem Chan deputy chief minister Nemcha Kipgyana amasung Saitu gi MLA Akolet Kipgyana punna numit adugi tharonggi matung ina atubda highway sida Manipur gi purup punamak mioi singna Imphal lagi Dimapur fawga Guwahati fawda mauksa gumna passenger gari sing tongduna chatpa yahalagani haidun lautokibani amaromdana mamal pi duna leirabasu consumer singi mai muthat handaba ngamdre Imphal mayol da fawba ningthi jana changna mai mutle copper connector sindokna ba thabak subna mufam kharada pung mai khara mutpadi yawi managing director MSPDCL Manipur da mai electricity bu miyam da 24/7 phangana bagi damak thawdang law liba Manipur State Power Distribution Company Limited MSPDCL na Imphal mayol da fawba ningthi jana changnai na consumer sing da mai pibang amlakte matam naina no magi manung da pung khara mai muttaba yadaba gi phimda ilairakle phibam masida mai gi mambal mangjong na pituna leiraga tangai fadaba gi sinarakli ba consumer sing dagi wahang kya hangnarakli Manipur gi miyam da mai pibagi thabak asi sahi khargi mamang da state government ki makhada electricity department haina leiduna miyam da mai changnai na panghana ba honar mani February ama 2014 dagi Electricity Act 2003 ki makhada Electricity Department ki Manipur State Power Company Limited MSPDCL amasung Manipur State Power Distribution Company Limited MSPCL haina company ani thokna khaidokna state asigi miyamda mai leptana panghana ba amasung mai randuna sinabagi thabak tawandana ba honarakibani hawjiksu prepaid meter system asigi madakta smart prepaid meter panabagi thabak pawba hawalaklabani mamal pi mai leraga sinarakiba miyamda mai changna na pibang ngamlakibasi karigino haibagi wahang hangarakli ngasi su mafum kyada celsius ki mangwena NRC sana hlu haibagi khongjang kana changsinari campaign for justice and
Fear delimitation na loop sing asi gi amasung miyam ko khusan matuna Manipur da census pangtok tungai da NRC chana hangadabani haibagi demand tawrutuna changchilakliba khongjang singbu sawgal aduna mapom kya da no NRC no census kholaw gi makada khongjang sing leptana changchinarkli khongjang asi gi manung channa demand asibu sawgal aduna kumbi kendra youth front na tongan ba CSO club maira paibi mairo singa khusan aduna ngasi nungthil kumbi kaithelda wagat khongjang changchin kre khongjang asida advocate Ravi Khan social activist mega chandana singba singna saruk yak front asigi president PS dan bina front asina IDP singbu mayumda hanjin hanjingaida census pangtuk labadi society tawgi khongjang phawo changchinba amasung lamdam sigi loop singa amatta oibagi lingjenda mamit udraba amasung mana panglaba lengak lon singbu chawkri chingthabna singbagi ware laure haina tawtok makha tarpada chief minister na Assam Rifles ki of official singa mifam pangtuktuna security review jathakre hari chief minister Y Kem Sarangasi nongtil Assam Rifles ki mahok thongba official singa babu parada laiba mahaki Bangla office da punna paminaduna hawjek state asigi oiriba security ki phibam review tawkibaga loinana counter insurgency operation gi matang yauna operation chathanabagi damak tharang toriba sing ngamkai paring da lokal kadaba thabak yauna state asigi handoklaba mafam singda pakhat kadaba civic action program singi matang da khana nena kre hairi chief minister mahaki social media post da pongtor kibagi wakum gi matung inanga si mahakna Assam Rifles ki superintendent general is major general Inderjit Singha binder amasung paramilitary force asigi kunganithoi suba sector gi DIG amadi brigadier Anshuman Tripathi ga paminaduna security gi phibam review tawkibani haina phongdokri Manipur ing tapala hena ba amasung tohningda ba thagok sing tor khandana ba ngak sianbagi thabak sing lakhot pagaloina na mahuk sagi phim da hajin hana ba ona bada Assam Rifles na lor leba thawgang singbu lenga ki bahut chinduna chief minister na thagat ba phongdoki hairi video si pagbalaba so kilang kibawa so mapigani channel si gong sibidina share amadi subscribe ko bibi damo hanya itan thagak ko phongdoksari amadi makatalaman di sebatago ngam ojege